ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ड्रग फाबगी केसता अतोपा लेबाकी मियोय कया चेनरकपा पोपी पांबी थाबदा ललहलु खरगी खुद यावसिलकपा असिना लेंगाकना अकनबा खोंगथांग अमा लौखटनबा चीफ मिनिस्टर ना केयर लौदुना जॉइंट मॉनिटरिंग कमिटी की मिफम अमा पांगथोखरे ngasi युवराज टिकेंद्रजित की मपोक कुमोना लाकपदा चीफ मिनिस्टर नोंगथोंबम बिरेना लमदम असिगी मियामदा याइफा पाउजेल पिखरे SP Imphal West के SSC बकांत सिंगना मियामदा अनौब चही इंग्लिसिंग अनिगा कुलहुमदोइना लाकपदा याइफा पाउजेल पिरकले चही लोइबा अमदी लाकदबा अनौब चही गी मिंगदा पामदबा थौदोक थौहंदनबा मियामदा अपील तौरकले लमदम असिगी कबुई फुरुप सिंगना गान ngai सोइदना पांगथोकनी गान ngai कुमहै जेलियारोंग सिंगी कुमहै नते हाइना कैसामथोंग कबुई खुलगी गेता खुनजा सिंगना वकत निफम जथकरे DOPT na hौजिक मणिपुर की चीफ सेक्रेटरी ओइरिबा राजेश कुमार की टर्म था तरुक अमग मखाताना सांगदोखरे अमदी मैतै पांगल अमग मैतै नुपी अमग मसा मसा यानदुना चेलबा मतुंगदा रेप तौबिरे हाइना नुपी मयुमना केस थांगलकपदगी नुपा जेल योखरे IS News meeting tabiri ba khwai pumna makpu ai JUSHY ASEM na taramna okchari COVID-19 dagi ngakthoknaba khuttoina hambiyu hand sanitizer sizinabiyu mask upiyu fit taruki distance thambiyu yariba makai vaccine dose na kapthokpiyu section bana pumna maki yaifabani hojik pau sandokna pizari हौखिबा मतम खरा असिदा मणिपुर की चिंगी मफम कयादा पोपी पांबी थारकपा अमदी ड्रग की मतंगदा हौजिक ओइरकलिबा फिवम असि पालिबा लेंगाक असिना तुमिना मतम गाइदुना लैबा यारोय हाइना चीफ मिनिस्टर एन बिरेना फोंदोरकले पोपी पांबी अमदी ड्रग की मतंगदा ओइरकलिबा फिवम यावना मणिपुर की चिंगी मफम कयादा पामलो उरिबा मफम सिंगी मतंगदा ngasi चीफ मिनिस्टर की सेक्रेटरीएट तोंगान तोंगानबा मिफम सिंग पांगथोखरे Iscom News ka ngasi akhanaba telephone da wari sanaba amada Chief Minister N Birena Phongdorakibada drug fabagi kesta India ki wangma atopa leibaki miyoy kya chenarakpa amadi popi pambi thabada lenga ka suspension of operation suzathariba lalhuluk kharagi khut yauksilakpa asina lengang akanba khongthang ama lokhatnaba ngasi NIA NCB NAF Assam Rifles amadi BSF ki makok thongba officer singna joint monitoring committee ki mifam ama pangthokhi चिंगी मफम खरदा मियोय खरना मसागी चिंगनी मसागी इंखोलनी हाइदुना उमंग पाक्तकना कोकथोक्तुना पोपी पांबी थारकपा अमदी कक्थटलिबा उपांबी सिंग अदु मियामदा थोहनगदबा अमांगबा अदु खंथरक्तबा असि यामना लाइबक थीबनी हाइरिबा असिदा लेंगांग अकनबा थबक लौखत्तबा यादबनीना ngasiगी मिफम असि पांगथोकपनी मणिपुर की चिंगी लम हेक्टर लिसिंग तरेट का चट्रुक रोमदा मतम अमदा पोपी पांबी थारंबा अदु ngasiदी सुपनगी लम हेक्टर चाट्रेट रोम खक्ता ngaisilakle मियामना उरोइदबा चिंगी मनुंग हंजिनबा अतोपा चिंगमाई रोमदा पोपी पांबी थारकलिबा सिंग ड्रोन सिजिनदुना यंगसिले लोइनना ड्रोन की मतेंगना पोपी पांबी हौदनबा हिदा कापथोकनबा थबक पाइखतपा हौरे हाइना फोंदोरकले ngasi युवराज टिकेंद्रजित की मपोक कुमोना लाकपदा चीफ मिनिस्टर नोंगथोंबम बिरेना लमदम असिगी मियामदा याइफा पाउजेल पिरकले बीर टिकेंद्रजित असि कुमजा लिसिमग चनी पान्याखै तरु की डिसेंबर 18 दा पोखी कुमजा लिसिमग चनी पान मरिफुतरा माथोगी अगस्त 18 दा अरोइबा याहिप तानकी युवराज टिकेंद्रजित असि मथौना मरिंगजेल लैबा होटनबा कनबा लुचिंगबा अमा ओइरंबगा लोइनना मणिपुर की अपुनबगी सक्तम की दमक थवाइना पोंथा पिखिबा मिसकनी बीर टिकेंद्रजित तगी हौरकिलिबा नहा सिंगना मतम पुंबदा महाकी थौना लिंगजेल तमजनफम ओइरी ngasi aikhoigi ipa ipu oiramba layoikraba athauba बीर टिकेंद्रजित की मपोक कुमोना लाकपदा लमदम असigi मिपुम खुदिकमगना महाकपु निंगसिमिनसी हाइनसु CM ना पाउजेलकले Superintendent of Police Imphal West District के SSC वकांत सिंगना डिस्ट्रिक्ट असigi मियामदा अनौब चही इंग्लिसिंग अनिगा कुलहुमदोइना लाकपदा याइफा पाउजेल पिरकले अमदी चही लोइबा अमदी लाकदबा अनौब चही की मिंगदा पामदबा थौदोक थोहंदनबसु अपील तौरकले
Sekmai Turel Mapal Yauna Miyamna Pamna Picnic Chanaba Mafam Singda Thohaningdaba Thodok Sing Thohandanabagi Pandamda Ngarang December Kunipanda Sekmai Police Station Officer in Charge K.S. Sunil Kumar Singh Khul Amadi Club Kiluchingba Singaloidana Superintendent of Police Imphal West District K.S.I. Sibakantana Sekmai Police Station da Mifam Amapangthoki Anauba chahi lakpagi harauba phongdokpa oina picnic lakliba singgi marakta pamdaba thodok thoglakpada matau karamna laksingani haibasigi khanghanabagi pandamda mifam adu pangthokhibani hairi December 13 amadi mathang chahi Englising aniga kulhomdoi January amada tongan ba mafamda picnic lakpa singna pamdaba thodok thohandanaba SP na miyamda appeal tawrakli Nepali Chinau Singataba, Kuki Sinau Singataba, Maitei Sinau Sing Mayam Tariba, Kogi Kun Akoi Biguina, Kogi village leader sing, Adu club leader sing Apuna, Koising my police station da, Akoi Mipama Pangtoksare, Mipam Simaru, Pandam Nikarino have the Lakadoriba 31st Samasung 1st Kogi January Sigi celebration Gimatam Sida, Shangmai Haribajagasi, Shangmai Koi Jagasi Mayam Nam the Pamnaba. Picnic spot money. Aduna, Sida Patanung the talk to Nava Sa Puna Pureba, Tongi, Taiba, Amoda Kaiki, Singje, Pajana Kaum the Hapiraga, Hayuman, but the Pajana Pubiraga, Pajana Yungi Daspinda or not IMCG, Adum Bakanoda, IMCG collection lap for Sinabigo. Akadu which in now sing Nayamna Kogi unnecessary or Bahavtare, Kogi license Gana Chingpa, Sumasi, Yarinke Paibi, Kanu, Turin Komangi, picnic spot, Jamba, Mentri Ponchida, frisking checking Tauroga, Koi Dumusing the Lena collect Tauroga, Koi picnic sea, Loy Matunda Kona, non Nihumila, Koi Pazana verify Tauroco Pitok Chakni. I do not see a have the Kogi Sigi preventive measures low the Via, the Baka, you have them the Koina license can see Puraga, acting Sally Harao, Pogisu, I wish a wa, Gisu, and wake up Topi, Hainabi, Kanaguma Miracle, the Yawanina. Lamdam asigi kabui furup singna gan ngai soidina pangthokani gan ngai kumhai jeliarong singi kumhai nati haina kai samthong kabui khulgi kiata khunja singna wakat mifam famkre kabui haiba furup asi lamdam asigi mahirol dagi lereklaba furupni gan ngai kabui gini khangdaba midi Manipur gi puari khangdaba mini haina kabui women organization gi general secretary kachunganglui kabuina phongdorakli Kabui culture manglakpa asi Manipur gi puari mangbani Kabui indigenous tribe ni Jeliarong na civil organization ni Kabui manghanaba lenga ki aronba policy lerebra haibana chingba wahang kaya iba play card na chingba sisinaduna famkiba wakat mifam aduda Kachunganglu Kabui na makataradun hai puari da yauraba Kabui salang maiba haiba adu Jeliarong salang maiba haiba yabra Kabui furuk ki gan ngaibu atopada karigi pitokadoribano lenga ki kanaba Kanadaba piba pitaba thoidokte kabui furuki culture manglabadi kabui mangkragani aduna kabui jatina gan ngai kumhai soidina pangthokani lengak asina mamangdagi leraklaba asoiba sing adu semdokpiu amadi kabui furukpu kanbiu haina wa makhataki Haina ipa koi charum churon dagi kabui salang mai ba haiba se jahi sei koi buk ngai mamang da charum churon mamang dagi kabui salang mai ba leira bani adu hujikna jelenglong na gan ngai sibu kabui gan ngai sibu moina pangthokani haibu sibu chumbra inta lengak na su tang khanthabiu koi kabui gan ngai se kabui jati gi gom ga kabui gan ngai to gute bani haiba se sima hai chaningi aduga pali ba lengak honorable CM gi ministry na su yaragadi haidi ba gan ngai gi wish to ba matam duda kabui gi gan ngai na haibiu jelenglong gan ngai haina haibigunu jati ama lay culture manga di akoi identity mangi haiba se adu kabui mayam da su aina haijaba natte asing bani aina tamjaba su natte adu culture manga di identity mangi haiba su kabui mayam da aina haijaningi Department of Personnel and Training DOPT na hauzik Manipur gi Chief Secretary oiba Rajesh Kumar gi tam tha taruk amaga makhata na sangdokre Paugi likhun amagi matung ina haukiba yumsa kaisa numitta hiram asigi matangda DOPT na state lainga ka wari sanaki Panbe yabadi chatliba sahi Englising aniga kuni thoi gi July thada Rajesh Kumar gi tam asi tha taruk sangdokhibani Moirang Kendra gi manung chana lairiba Kwakta Gram Panchayat Ward number 2 Sebla dagi MD Abdul Kalam Singamayum kauba miyoi asigi machanupa MD Awes Singamayum Ayub Khan amadi Kwakta Municipal Council Ward number 9
Moirang Turel Bandagi Yumnam Bisorjit ki machanupi Yumnam Sweetie Makhoi ani masa yanaduna chatliba chahi asigi haukiba July 18 da chenbani adubu Sweetie ki mama mapa na aranba yumfam yaudaba wafam kaya haizillaga maral kaya sibiduna Awespu jail da thamjinbikre Awespu jail dagi thadokpiyu mahakka nungaina hingminajage haina Kwakta Sebla daga leiba Aweski yumda ngasi pangthokpa paugi mifam amada Sweetie na fongdorakle Mahakna makha takibada makhoi ani chahi mangagi mamangdagi khangnaduna lakhi July 18 da masa yanaduna chenkibane Chelaba matungda chanabi matung ina Aweski imungi miyoi singna chenbagi haidokpa chatuna luhongnaba wa lepnasi haina mahakpusu pradhangi yumda thilhanki adubu madugi onatinabada mahaki mama mapana mahakpu Awesna rep tawbire haina maral kaya siduna faraba matungda jailda thamjinbike Masak khangdaba miyoi kharasu laglaga ki hal khanganduna masana yade hainaba honajaki Awesna jailda laikre khangna mahak matomta Aweski yumda laglaga hujiksu leidi maram asina marilenaba authority na Awespu jaildagi thadokpiyu Aweska punsi nungaina hingminanjake haike Kwakta Sebladagi Awes ma khangnare ma chahi ma khangnare matung iban busi semajeina sema matung aije akoi yumgilonggi mina aije thillo na thillaba matung luhombagi wari sanaraje na haringe manungjida aije moina sakhangda kharaga dagi akoi club ki miga moige na punjanaraga aije fajana totwa tawraba matung aina haidaba wa myam hairaga moina aigi nupajda case panjan bire aru case myam panjan bire aduga aigi nupajibo jail da thambigre moina hajik amo aina isana yana ai khongthongna aigi nupa mayum jida laksaraba matung jida amok moina ibu aingi nupagi mathakta leiriba case kakningai gi madamakta moina ibu namdana hain manena akhoi mana mu haire asi moina ngangi ba moina panjaleba case myam je yumpham yaudaba wari ngatane aduduna aigi nupaje jail dagi yam thuna lothokpiraga ai kuta sinabiyo moina su amna aigi punsida su amna moina yetpiri je karigino aigi nupaje athu matamda jail dagi lothokpiyo ibani yumba busi nungaina leminajage mari lena authority da ai haijari Nauriba naha oiriba singna miyai kaba chinjaki ipakta tauriba asi karigino haina thidoktuna thingba mathau tai haina SSB Pensioners Welfare Association gi hanagi President Thokchom Kunjaki sorna phongdokhi ngasi kwa kaithel akham laikai da leiba the Rehabilitation and Child Care Center gi ahumrak suba Foundation Day gi thoramga mari lenena wafam asi TH Kunjaki sorna phongdokhibane Thoram aduda CCSK gi President Jitendra Ningomba amadi Yaipok Pigi founder Soram Lakhikantana athoiba mithunglen oina saruk yakhibaga loina clinical sociologist Brahmachari Mayum Sarmilana maru oiba wangangloi oiki TH Kunjake sorna makha taraduna lamdam asida leiriba naha oiba singi meyai kaba chinjaki ipakta tauduna nomadi khunai asi mutkiba yabagi fibam lakle matam chana makhoibu kanba haibasi ahan oiraba amadi mama mapagi achoba thodang lei Rehabilitation Center singdagi thoraklaba singbu imung manung amadi laikai na tathi tawoina tawbidanaba makhoibu anoba punsirol amada hinghanaba honasi haike Singase mase makoi amatam se khangaga la kunuke akoi se akoi ba ku mama mapa on ko opuni akoi section da bugira kari giro makoi se sakise adudi ngachigi thanane na basi sida makoi yawo da bani su thabak singse sida makoi hela thanga pi gani adiga to pa mana aina wa pa mamga haje ni akoi ki mama o bisingse masina macha o bisingsi Macha o bisingsi secrecy se macha chi digi lakka chate mapa ga mama ga ani se pun samina da haidi mama na ha te ta khamni macha amadam yele ya se masi ai ngang se rom tawre masi matam jana hadte matam jana lai pa te masi school chatre ha se mama chi de ta khangge ba ado mapa da hai dokte ubi ni se bi ni da masi lali maram di ai ni sha ma se ba matam da mama ai ko se ma ngamo kari gumba ma ho ko matam de mapa sum da win hei sa che adudi masi gam do phike ai masi mama chen matam san mapa si da hai ga do Thoram aduga mari lena CCSK gi President Jitendra Ningomba na phongdorakhibada matam amada lamdam asida leiriba nahasing manghanna-bagi damak aikhoi masen gi marakta khutlai paiduna hatnaba amadi fake encounter da nongma kangdana miyoi kaya gi punsi mangki Haujikna masigi mahuta drug ki landa naha oiriba miyoi kayagi punsi mangduna khunai asi mutkiba yabagi fibamda leire maru oina inkhalakliba angang chahi 13 romdagi hauraga lamdam asida drug sizinabagi chang yamna wangna leiriba asi matam chana makhoibu afaba pautak piduna kalhausi
ड्रग सिजिनरिबा मियोय सिंगनासु सेंटर दा लेरुरबा मतुंग अमुक हना ड्रग सिजिनदनबा अफबा मियोय अमा ओइनबा होटनबदा मियामना मतेंग पांगसी हाइखि खलदी सिविल सोसाइटी ऑर्गेनाइजेशन अब खुद खलदी मसी मणिपुर की मसिंग कयानो मणिपुर की मी मसिंग सिग मनुंगा अखुन थिंगरी बुलान से करम लान से माई पाके हाइब तार के अखुन केदो ताय हाइब पोसिनी अखुन नेंगे से होजि नखोइ लेली बा आई नाउ जिंग हाइदर आई मिन नसिन नो क्या सुया कंदा अनि नथर अहुम सुरुमन मरी मंगा सुरुमन अनि अहुम कबाय अनि अहुम सुलिबा अखुन जि लान दो माई थीर बुलान मनी कइगिनगा इंडिया गवर्नमेंट की पोर्ट अमखक लई वी टू अवार टू अखोई अनी की इथे इनाउ अनी की अखोई इसा अनी सिदा इसा अनी दुला अमन रुपा ओबिया अमन रुपी ओबिया हान खलमन चिफ इंजीनियर ओरम्बा खलम्बा अदु हुजिन आईएस हंखल ए आईएस की आईएस ओय होलि फॉरे फौदन मयाई का चिंजांग मयाम से लुबगा अदुम तोक्ता गे सिगिदा गदि मयाम तुम सिगिदा गदि अखोई जेनरेशन जे खनानो को होगदगे चांदेल डिस्ट्रिक्ट पुलिस 8MR अमदी नाप की ऑफिसर यावना पर्सनल हुमद्रा मंगा की खुदपु अमना एडिशनल एसपी ऑपरेशन चांदेल अमदी एसडीपीओ चांदेल न लुजिंगदुना ngarang चांदेल डिस्ट्रिक्ट की मनुंगदा लैबा हेंसी एरिया की चिंगमाई की लम एकर 10 रोमदा थारंबा पोपी पाम्बी सिंह याथतुना मंगनख्रे टीम असिमक न चटलिबा था असि की दिसंबर 15 दा 30 AR की पर्सनल सिंग कुसमनदुना होलेंजाई दा थाबा पोपी पाम्बी सिंह याथतपगी थबक चथगनी हाइना चीफ मिनिस्टर नोंथोमम बिरेना महाकी फेसबुक अकाउंट दा थागलकपा लोइनना चांदेल डिस्ट्रिक्ट की पुलिस MR अमदी नाप की टीम बु थागतपा फोंदरकली पिक्रबा इरमदम कंगलेपाक असि ngасidi ड्रग की अचौबा साफु नंगबगा लोइनना आइखोइगी नहा सिंगी तुंगी लाइबक करी ओइरकदगे खनबदा नुंगनांगनिंगाई ओइरकले स्कूल तमलिबा चही नौरिबा महिरोई सिंग ड्रग ता लाइचुबगी चांग हिंगलकले अमदे चही नौरिबा मियोई कया ड्रग ता एडिक्शन सेंटर दा लेरकलिबसी खुनाइसी अफबा खुदम अमनते असिगुंबा फिबम असि असुमक चथदुना लेरबदी आइखोइगी कांगखुल मुलकलोइदबगी मरम लैते मिनिस्ट्री ऑफ सोशल जस्टिस एंड एम्पावरमेंट गवर्नमेंट ऑफ इंडिया ना फोंगबा मैग्नीट्यूड ऑफ सब्सटेंस रिपोर्ट 2019 की मतुंग इना मणिपुर दा ड्रग कापा मियोई लिसिंग कुंथ्रा मरी चहुम गा निफु मरी लैरी हाइना रिपोर्ट अदुदा याउरी मसिना मणिपुर असि ड्रग की अचौबा सैथेंग अमा का हेना फंगले हाइबा ताकले ड्रग ता लाइचुदुना लैरिंगै इमुंग मनुंगी वाखल कावरकले अमदी खुनाइसिगा समनबा यादबा मी हाइबदो ओहेलक्तुना खुनाइगी मायोक्ता क्राइम कया चथनबगी अचौबा मरम अमा ओइरकले ड्रग की फैक्ट्री कया लेंगाकना थुगाइख्रे ड्रग स्मगलर कया फागतख्रे अदुबु ngasisu ड्रग की इशुदा लोइबा नाइद्री मरम अदुना ड्रग थिंगबा असि लेंगाक खक्तना इंथोकपगी महुत्ता मियाम हुपना थमोइ सेंगना होनबा मथौताई मरम अदुना ड्रग स्मगलर सिंग अकनबा चेराक फंगहनबा मियाम हुपना लांजंग संगसिनमिनबा की तंगाई फदबा लैरे हाइना महिरोइ लुप एमसु MSF देसाम सो KSA अमदी एम्स न पुना थोकपा चेउल अमना फुंगदोरकली चीफ मिनिस्टर नोंथोमबम बिरेना ngasi पांगैदा लैबा फोरेंसिक साइंस लैबोरेटरी दा हक्थेंगना चतुना यंगसिनख्रे फोरेंसिक साइंस लैबोरेटरी असिगी अनौबा खुदलाई अमदी इंफ्रास्ट्रक्चर सिंग असिना फोरेंसिक एनालिसिस दा मतेंग ओइदुना केस अमा थिजिनबदा मतम चंगलंबा अदु हेना लाइथोक हलगनी हाइना CM बिरेना फोंदोरकले बिल्डिंग सिंगसु अथुबा मतमदा समजलगनी हाइना CM ना फोंदोरकले मथंग सही इंग लिसिंग अनिगा कुल हुमदोगी जनवरी थादा मणिपुर की VVIP सिंग लाक्तुना लुपा कोटी लिसिंग अमा हेनबगी प्रोजेक्ट सिंगी उरेप युंग तमगदौरी हिराम असिगी मातांगदा चीफ मिनिस्टर नोंथोमबम बिरेना चेयर लौदुना ngarang CM सेक्रेटरिएट ता मिनिस्टर सिंग अमदे सीनियर ऑफिशियल कया यावना मिफम अमा पांगथोक्रे हाइना ऑफिशियल ओइबा पाव अमन हाइरी स्काई हॉस्पिटल दा मणिपुर की अहानबा ओइना ओपन हार्ट सर्जरी एंड डिवाइस क्लोजर EPS प्लस RFA माइ पाकना पांगथोखिबगी चही 3 सुरकपगी कुमोन पांगथोक्रे ngasi rims rota laiba sky hospital da pangthokhiba thoram aduga mari lenena sky hospital gi chairman larigem bam sam kishore na phungdorakibada lamdam asida su heart lying na ba dama khulai matik jana leiraba maramna mapalamda sel changna lying lamba adu changyam na hantarakle chahi taret asigi manungda sky hospital da mioi yankhai mathoi heart ta device closure haptuna mapung fana lying bangamkhre masigi manungda mioi ani amadi
Mapalamda layengba chatuna device closure hapluraba matung yaraktabadagi amuk hana Sky Hospital da hapkibani hairi. Hospital asida atopa state ki miyoi sing amadi pikliba angang yawda miyoi chamaga humdramari open heart surgery tawduna mapung fana layengba ngamkre haina mahakna fongdorakli. Of the palpitation, and that is destroyed by radio frequency ablation, by radio frequency energy. That is a cure. So that is a very sophisticated procedure, and that is available readily in Sky Hospital. And as I said, we have done so far 51, and we are doing it. Sigi nungai basi patient gi nungai badu gi ga khoi ga adu share to ba myam nasu na khanjabada nungai birangmani na khanjai khoi Manipurda. Driver singi pen da balariba asi athubada sengdokpiduna warusin puraknaba sinbiu haina All Manipur Road Transport Drivers Motor Workers Union AMRTD and MWU gi General Secretary Maimom Anil Maitai na thadorak pachol amana fongdorakli. Ngasi Major Khulda laiba Manipur Press Club da CSO UCM Amuko CCSK Harricon amadi Lipul gi Thomi Singh yauna mifam ama pangtokhi. Ngasi famkiba apunba mifam aduna kupna khanaraba matung tha asigi kunmathoida electronic media amagi discussion program da Manipur gi driver singbu maral siba manba warol thamkiba adu Manipur gi driver singna pende amadi lagliba inglising aniga kulhumdoi gi January manga fawbugi manungda Manipur gi driver singna thamoi gi apen penda kokhanba yaba wahai sing mari lenaba singna media gi khuthangda thambiduna warul sir purakna basinbiyu haina wafam yauna warep kaya lauki. Manipurda khundariba anal kanglup ki anal khuleldagi haurakhiba parang phasel sagai gi nahasing masama ufana manglomda changsinba kanglup ama uhenaba pandamda Farang Phasel Youth Awareness Program ama Chandel District ki Chandel Khulel Community Hall da pangthokre. Not by might, not by power, but by the Spirit of God haiba theme da pangthokpa awareness program adugi matangda Pasel Joel Program Coordinator Nahai Anal Singhi Manungda Anal Khulendagi Haurakfam Oiraga Ngasidi Chakpi Karong Amadi Chandel Yauna Mafam Kharada Khundaduna Leiraba Farang Pasel Hariba Sagai Kanglup Asi Yamna Sotana Leiba Kanglup Ama Oiri. Aikhoigi Sagai Kanglup Amadi Anal Kanglup Asi Kamdauna Chakhot Kadage Mapung Oina Nahasing Matau Karam na Mayay Kabat ni Sadagi Lap na Lehengani Lining Lambida Kamdauna Chatkani Amasung Society Asida Aikhoina Kamdauna Mimana na Tingani Haibasi Nahasingda Wakal Tahan Bagalunina Farang Phasel Sagai da Leriba Aikhoi Masel Amaga Amaga Sakang Maikang Naba Gidamag Awareness Program Asi Pangtokpani Haidi. Awareness program sida akoigi component khara le machak khara le akoigi mentally prepare hona ngai gi akoi youthing da aduga physical issue physical de me masa sing se youth thaglaga dakchar ga sumaina mang longsor bude khoina awareness sida physical issue mo so aware ta hon ba aduga spiritually akoigi shore gi lambi da su aware ta hon ba overall da socially akoina society da tin mama tam da akoina kamaina tin ga dage haina ngai gi aware ta ngai gi si Tengnopol District ki manung chanalaiba Khodam 5 Village ki Khunja Singh na Christian lining chatpa hokiba amadi Imol Baptist Association ABA gi makhada laiba Khodam 5 Baptist Church ki chahi yangkai surakpa ki Golden Jubilee Celebration Englising aniga kuni thoi ngarang dagi numit ini chupna church asiki ground da pangtokre. The Lord has done great things for us haiba theme da pangtokiba Golden Jubilee Celebration aduda Council of Baptist Churches in Northeast India CBC NEI gi Mission Secretary Reverend Boypu Sarto amasung Youth Chairperson B Sophia na Speaker amasung Moderator oike. Golden Jubilee Celebration asigi mapung oiba thoramda Imol Baptist Association ABA gi Executive Secretary Reverend Semis Sarto na celebration adugi ningsing nung monument ama maikum hangdokhi bagalunena ABA gi Palel area gi Pastor Reverend K.H. Singnung San na souvenir amasu release tauki. Amadi souvenir adugi editor S.H. Khoboy MCS na souvenir gi maramda wangangki. Tongan ba miyoy sing loy na khul asidagi mayumpan krabi ningol sing dasu kudol tamki. Ngasigi thoram aduda khul kaya dagi lakpa lining gi luching basing Village Sip Singh Village Authority member Kunja Singh amasung miyoy kaya na sarugyaki.
Manipurda ahanba oina smartphone amadi laptop na chingba sing yaraktaba matamda yum-yumdagi lokhatpa laktuna sembagi khudong chaba pigadawriba fishmax.com haina mingthonba electronic repairing center amangasi chingmairongda laiba Thangal Plazada Manipurgi saknai rabi actress Bizu Ningombamna hangdokre LRS Group ki makhada franchise lauduna hangdokliba repairing center asigi matangda LRS Group ki business manager oriba Farjan Alin Hai fishmax.com asi India gi mafam kayada outlet chaniya kai hena lei masigi mathakta Nepal amadi Turkey da su outlet leiri miyamda company asigi maikai digi matam changdana repairing tawbagi khudong chaba adu pigani loinana yumdagi phone sing lokhatnabagi damak delivery partner na Swiggy ga oigani hairi अखोन अहान बोइना सिगी fixman.com हाइवे स्टोर से फ्रेंचाइज लौजरगे इम्फाल दा रन तौजदिने अखोइना अदो मसी चिंगमैरोंग स्टेडियम रोड थंगाल प्लाजा के फर्स्ट फ्लोर दने अखोइ दुकान से अदो सिदे तौजबे सर्विस ना अखोइ मोबाइल लैपटॉप एवरीथिंग ऑल ब्रांड आईफोन दे चिंगना लमक अखोइ सर्विस पिजने अदो अखोइ सर्विस यामना यूनिक ओइ मयाम गा मानदे अखोइ सर्विस पि मतुंगदा depending on the type of service, about 3 months ki 6 months ki warranty lay warranty si sida sim so anywhere India the fix me namat ta changa claim to buy sida sim Manipuri Sahitya Parishad Thoubal District Masa Wangjingi Kunsuba Chahi gi mifam galonena chefong amasung lairik phong bagi thoram amangasi Khorilol Sanglen Wangjingda pangthokre Ngasigi thoram aduda Manipuri Sahitya Parishad Imphal gi President Longjam Joy Chandra Saknai Rabi IB amasung Ningol Khut Manipur gi Pautakloi Yangkhom Indira Khorirol Sandoklup Wangjing gi President Tongbram Babulan amadi Manipuri Sahitya Parishad Imphal gi Secretary Dr. Elangbam Priyobartana sarugyakhi Manipuri Sahitya Parishad Thoubal District Masagi Layu Kraba Thomi ahum gi photo da Laisu katuna haudokhiba thoram aduda Lup asigi Secretary Sarat Salamna Lup asina haudokhiba chahi amada pangthokhiba Khorilol gi thabak thoram singi marik chumna paudam ki Tungda Manipuri Sahitya Parishad Thoubal District Masagi chahi gi oiba Khorilol gi chefong Khori ihul athoiba mithungna haunabi matung inna fongki Chefong asigi editor na sanasam Nabadipni ngasigi thoram aduda Sagnairaba aiba Moirangthem Rajendra na iba Lairik manga su fongki Lairik sing adudi Tenthagi Rajen Warimacha Ai philosopher amani amasung Tenthagi Rajen Moirangthem Rajen Saireng Masi aigi wakhalni Saireng amasung Haide Laidi Karisu Sairengi Sahitya Academy Awardee MM Ahmed Jiri amasung apunba wakma mingthon pikraba Biren Khuman bu okpagi thoram amangasi Manipuri Literary Association Mala Juribam na senduna Juribam gi babu parada laiba FPC ki conference hall da pangthokre ngasigi thoram aduda Manipuri Language Advisory Board Sahitya Academy New Delhi ki member Thokchom Busanat ex-minister Asangbam Biren Sahitya Academy Awardee MM Ahmed amadi Wakma Awardee Biren Khumanpu sarugyakhi National Testing Agency na Common University Entrance Test PG Quad PG mathang chahi gi Englising aniga kulhumdoi gi June amadagi June tara faubagi pangthoklagani hairi UGC ki chairman Mamidala Jagadish Kumar ne exam asigi application process March thagi tak thakhai chalakpada hauragani haina tweet tawrakle Quad PG score sizinaduna leibak asigi tongan ba university singda mahiroi singna Ming chanbagi khudong chaba phanglagani haina phongdorakle Haukiba pung kunmari da India da nong namiyoi chani homfunipan COVID positive oire laina asina maram oirega miyoi ani laikidre fagalapagi changsa da marifutara nipan dasmik nipan sino oire apunba confirm case na koti mari lag nifutaruk lising humra taret chama pantara manga yokre active case na lising ahum chamnga yankhai ni thoida hantarakle Laina asna maram oirega laikidaba migi masing lak manga lising kuntra chatruk marifutara nipani laina asda gina aba faduna discharge tokhiba migi masing na koti mari lak nifuma thoi lising nifu humdoi chatruk homfu mangani laina asda gi ngakthok na ba vaccine kaptokhiba punba migi masing na koti chani kun henkre malem gi oina covid lai chana khwaidagi hena sokhala ba lebak singi manungda
USA na ahanba, India na anisubada amadi France na humsubada layri. Awang Nongpok State ki oy na Assam na ahanba, Mizoram na anisubada amadi, Manipur na humsubada layri. Hauzik pau gi merkthad na atenba break ama. Ana layengi office ki thabak amadi koiba chatpada India gi konung New Delhi da laifam leitabagi awaba koklagani Delhi airport kayam naknana lairiba Mahipalpur da Manipur miyam gi damakta laizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service laigani restaurant service ka loinana tongan ba khudong chaba kaya phangbigani Vishal Mega Mart Ambience Mall, DLF Mall amadi irap laptana nungairaba mafam kaya yobada khudong charaba mafam amani ngasi ma contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772 Breaking matong da mayam butaram oksari makataba pau pisari India Meteorological Department IMD na hayeng thangza numitagi India gi awang thangba mafam singda nahongna na cold wave lakpa yai haidi IMD gi matung ina Delhi Haryana amadi Punjab yauna mafam kharada ngasidagi cold wave ki fibam fagalagani haidi KVK Thaubalna Chatliba Chahi English Aniga Kunithoi Asida Paikhat Kiba Thabak Thoram Singi presentation Utpa Amadi Lakliba English Aniga Kulhumdoida Paikhat Kadaba Annual Action Plan Gi Matangda Khananainaba Gidamak Taranipan Suba Scientific Advisory Committee meeting ngasi KVK Thaubal gi Conference Hall da pangthokre KVK Bisnupur Imphal West Imphal East Amadi Chandel gi Senior Scientist and Head Sing Thaubal District ki Line Department ki Officer Sing Laumi gi Mihut Singh, Nabard ki DDM Thaubal, SBI gi LBM Thaubal amadi Farmer Producer Organization FPO gi CEO Singh Saruk Yaduna pangtokiba thoram aduda host oikhiba Department of Agriculture gi Additional Director Adim Pamai ICAR Lamphel Pat ki Joint Director Dr. IM Singh, Agriculture Department ki Deputy Director Faculty Samiti L Inaubi amadi Soil Health Card and Soil Health Management ki Nodal Officer and Nilamani Singh na President Member Singh oina sarugyaki. Tharomgi mapung oiba saruk ama oina Senior Scientist and Head KVK Thaubal na KVK Thaubal gi chatliba chahi asigi report sing amadi lakliba chahi inglising aniga kulhumdoida tawgada ba plan sing slide utuna khanghan ki amadi KVK Thaubal na inglising aniga kuni thoida paikhat kiba tongan ba thabak thoram sing utpa video amasu release tawki. Nongin Sumang Lila Artist Association gi nongna puthokadaba Sumang Lila nungsibagi sambalgi yaifathauni thoram ngasi Lila Kanglub asigi Pauna Bazar da leiba office da pangthokre Lila asigi lamjing lamtakliba langthaban Robindro na haikibada Lila asida maru oina nungsi chanana lerakpa imung ani nungsi naraktabadagi sambal khanarakpagi matangda macha singna sambal asi karamna mayoknaki haibadu mayek seng udle Lila asi lagliba January ki tang ahum gi nungthil pung ani tabada iboyaima Sumang Lila sanglenda pangthokliba ningtham kumhaida udlagani Lila bu nungsibiba singna midyeng tabiduna makhataba pautak sing PBU haina paujalakli Koina tunajaramba nongin Sumang Lila Artist Association haiba singba dol sida koina huji Lila ani puthokjari ahan bada nongthangan bi haiba maga aduga ngasi muhurat tawjariba nungsibagi sambal haiba Lila si handak lakadoriba dram pansuba adugi Manipur State Sumang Lila Council na puthokpa ningtham kumai haiba Lila sida tang ahumda sanajagadogani nungsibagi sambal haiba ngasi koina muhurat tawjariba Lila si tasengna makki Lila sida koigi taibang panda Hawai Panba Jiba Panba Mayama Laybasida, Nungsibagi Kudol Loina Lay, Adu Taibang Mui with the Piriba, Nungsibagi Kudol Ziga, Aduki Mati Kene, Nungsibagi Hauzik Sanabagi Pau Pizare. Volleyball Federation of India ki meeting makhada Delhi na yumbu oiraga lagliba January ahumdagi nipan fauba pangthokadoriba Nifumari Suba Sub Junior Boys National Volleyball Championship da sarugyanaba Manipur gi volleyball team ngasi Delhi gi damag Imphal thadokre Manipur gi Sub Junior Volleyball team asida sanaroi tarani thoi amadi official ani sarugyari
State team asibu ngasi All Manipur Volleyball Association gi president na luchingduna association gi members singa loinana Khumal Lampak Sports Complex ki indoor stadium da mamangdagi lamthaki. Nakal amaromda Manipur da volleyball chawkhatnabagi pandamda lingkhatkhiba volleyball lovers Manipur VLM na mathangi chahi gi January 3 dagi January 9 fawba Volleyball Federation of India gi mityeng makhada Delhi na yumbu oiduna pangthokadaba Nifumari suba Sub Junior Volleyball Championship English aniga kulhumdoi for boys and girls Manipur gi mihut sinduna sanagadaba volleyball players singda pugning thogatpa oina players singna sanabada setnanaba uniform sing asi yantokhi uniform yanthokpa aduda VLM gi president Ojit Sorokhaibam amadi member ngaubana sarugyakhi loinana mai paknaba borsu pikhi Tha asigi tang kunmari dagi kuntaruk fawba New Delhi gi Shivaji Indoor Hall da pangtokhiba Taret Suba Sub Junior, Junior, Senior Men and Women National Jet Kundo Championship ta Manipur gi saruk yakhiba team na championship asigi overall team champion oirakre. Amadi Uzbekistan gi Tashkent City da laiba Jar Sports Complex ta tha asigi tarataruk tagi taranipan fawba chatakhiba International Jet Kundo Championship ki kilogram 55 dagi hongfu fawba gi manungda chahi 55 gi mathakta laiba Sanaroi Singhi Man Full Fighter Manipur ki Dr. Moirangthem Ibomchana ahanba position fangduna gold medal laurakre haina Jet Kundo Association of Manipur ki Joint Secretary na ngasi thadorakpa Cherulaman hairi Hockey ga football ga masana khenaba khangdaba Sports Minister Sindo U haina Kanglaipak Kanbalup Manipur KKL na thadorakpa Cherulamana phongdorakle Haukiba December kunda Manipur Olympic Association na sinduna Silongda pangthokhiba Second NE Olympics da mai paglakhiba aduda Chief Minister N Biren athoiba mithunglen oina sarugyaduna Khumal Lampak da pangthokhiba thoramda Youth Affairs and Sports Minister gi phamsu puriba Govindas Konthaujamna rowing ga canoeing and kayaking masana ani asi chap manabani maram aduna Khelo India gi coach hapada canoeing and kayaking gi player ama canoeing gi coach oina hapkhibadu Karisu kaidi haina thamkiba wafam asi laibak thibani Masi Olympics ta tonganba discipline oina sanariba sports makhal anini hockey gi player amabu football gi coach oina hapa kaidi haiba gumbani boxing coach ki fam hapada interview da yakhidaba misak amabu hapki haina KKL na nungnangba phongdorakle Minister ama oina mahaki official singi asoi angam yengsinbagi mahutta makhoibu kankhatpa asi laibak thibani Tungda haurakadaba sanaroi singidama yenglaga Chief Minister na khudakta Youth Affairs and Sports ki portfolio asi Govindas Konthaujamdagi lauthoklaga atopa sana khotnabada interest leiba misak amada khudakta sinabiu haina KKL na thadorakpa chol amana appeal torakli Ngasi nomagi ayinga sagi pau pizari Ngasi Manipur da sakibagi chang Celsius rigi 10.8 oiki ingbagi chang na Celsius rigi 8.1 ama oiki ayukta nungsita yawba ising manilgi chang na chada 45 oiki amadi nungthildana chada 94 oiki aroibada maru aiba paw muka hana thamjari Drug fabagi kesta atopa leiba ki mioi kaya chenarakpa popi pambi thabada lalulu kharagi khut yauksilakpa asina lengang na akanba khongthang ama lakhatnaba Chief Minister na care lauduna Joint Monitoring Committee ki mifam ama pangthokre Ngasi Yubaras Tikendrejit ki mapok kumona lakpada Chief Minister Nongthombam Bireda lamdam asigi miyamda yaifa paujal pikre SP Imphal West KSSC Bakanta Singna miyamda anawba chahi Inglising aniga kulhundoy na lakpada yaifa paujal pirakli chahi loiba amadi lakadaba anawba chahi ki mingda pamdaba thodok thohandanaba miyamda appeal torakli Lamdam asigi kabui furup singna gan ngai soidina pangthokani gan ngai kumhai jeliyarong singi kumhai nati haina kai samthong kabui khulgi geta khunja singna wakat mifam chatakre
DOPT na hojik Manipur gi Chief Secretary oiriba Rajesh Kumar gi term tha taruk amaga makhatana sangdokre. Amadi Maitai Pangal amaga Maitai nupi amaga masa yananduna chelaba matungda rep tawbire haina nupi mayumna case thangalakpadagi nupa jail yokre. Hojik faubagi oina IS News na pizaba Manipuri pau matangas na loizare miding tabiriba khwaipang mga pukrimsari.